Islam lining chatpasingi achauba kumhai ama oiriba Idul Adha ngase malem sinba thungna pangthoknari Prophet Ibrahim ge kathokpa atubu ningsingduna Idul Adha natraga Bakrit Eid haina kumhai asi pangthokle numit asiga mari lainana laibak asigi President Draupadi Murmu Vice President Jagdeep Dhankar amadi Prime Minister Narendra Modi yauna laibak asigi makok thongba luchingba kayana yaifa mangol pirakle luchingba sing asigi paujelda Prophet Ibrahim ge kathokpa amadi minungsi laiba adubo aikhoi pumnamakna ikai khumnaduna amaga gi marakta hena nungsi chanaba amadi amata oibagi wakhalon puraknaba hotnaminarasi hairakle Islam lining chatpasingi dharmaga mari lainaba thauramama oiriba Idul Adha laibak sinba thungna pangthokle thauramasi state asidasu lining asibu thajaba mapungoina mitai pangal singna pangthokle thauramasi gi manung channa ayuk anganbadagi hauduna lining laison gi thauram sing pangthokhe loinana ningthina sem saraba mathelu koi langduna yumlon kairona ba yauna khangna chanaba marup mapang sing kauduna chamin thakminaba amasong ningthiraba fijet laiteng se chaduna nungsi chanaba utpana thauramasi gi mapungoiba saktam oikhi Islam lining chatpasing na chet na thajajaba dharma gi thauramama oiriba Idul Adha laibak sinba thungna pangthoknabagum state asigi maitai pangal singna namna khundaba khergaw da su pangthokle thauramasigi manungchanna ayuk anganbadagi lining asibu thajaba maitai pangal singna lining laison gi thauram sing pangthokhi Islam lining chatpasingi dharma gi thauram Idul Adha ga mari lainana Manipur gi hanagi Chief Minister N Birena Manipur miyam da mapungoina Islam lining chatpasingda yaifa paujel pirakle social media post samada N Birena kathokpagi kumhai asina aikhoida thajaba kanagumbagi awaba khudong thibada Sarukyaba amasung oijaba thadokpagi wakhalon adu amuk hana ningsinghalle kumai asina community singge marakta lainaba mari hena chetsin handuna harau tayamba nungsinaba amasok amata oibagi wakhalon adu amuk hana ningsinghanaba oirasanu hairakle